ꯑꯍꯥꯟꯕꯃꯛꯇꯗ ꯂꯟꯆꯦꯟꯕ ꯇꯥꯏꯒꯔꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ COHSEMꯅ ꯂꯧꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ HSE ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯥꯏꯕꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯑꯗꯨꯉꯁꯤ ꯖꯨꯟꯒꯤ ꯇꯥꯡ 3, 2022 ꯑꯁꯤꯗ ꯍꯥꯏꯗꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩꯔꯦ꯫ ꯃꯗꯨ ꯃꯇꯧ ꯀꯔꯝꯅ ꯑꯦꯛꯖꯥꯝ ꯑꯗꯨ ꯆꯦꯛ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯪꯍꯟꯖꯒꯦ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯀ꯭ꯔꯣꯝ ꯅꯠꯇ꯭ꯔꯒꯅ ꯒꯨꯒꯜꯗ ꯆꯪꯕꯤꯔꯣ꯫ ꯑꯩꯒꯤ ꯑꯣꯏꯅ ꯒꯨꯒꯜꯗ ꯆꯪꯖꯔꯒꯦ꯫ ꯁꯤ ꯒꯨꯒꯜꯗ ꯁꯨꯃꯥꯏꯅ ꯆꯪꯕꯤꯔꯣ꯫ ꯑꯩ ꯆꯪꯁꯟꯖꯔꯦ꯫ ꯑꯗꯨꯒ ꯁꯤꯗ ꯇꯥꯏꯞ ꯇꯧꯕꯤꯔꯣ꯫ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗ ꯃꯦꯟ ꯔꯤꯖꯜ ꯍꯥꯏꯅ ꯇꯥꯏꯞ ꯇꯧꯒꯗꯕꯅꯤ꯫ MENRESULTS ꯃꯦꯟ ꯔꯤꯖꯜꯁ .nic.in ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯁꯔꯆ ꯇꯧꯕꯤꯔꯣ꯫ ꯁꯤꯗꯁꯨ ꯊꯣꯛꯑꯦ main result.nic.in 2022 ꯍꯥꯏꯗꯅ ꯊꯣꯛꯑꯦ꯫ ꯁꯤꯗ ꯑꯗꯨꯝ ꯆꯪꯁꯟꯕꯤꯔꯁꯨ ꯌꯥꯔꯦ꯫ ꯆꯪꯁꯜꯂꯣ꯫ ꯑꯗꯨꯒ ꯁꯤꯗ ꯑꯍꯥꯟꯕꯗ ꯊꯣꯛꯂꯛꯏꯕ main result.nic.in ꯍꯥꯏꯕꯁꯤꯗ ꯆꯪꯁꯟꯕꯤꯔꯣ꯫ ꯁꯤꯗꯁꯨ ꯊꯥꯔꯒ ꯂꯩꯔꯦ to likely to be declared on 6/06/2022 ꯍꯥꯏꯗꯅ ꯁꯤꯗ ꯊꯥꯔ ꯂꯩꯔꯦ꯫ ꯁꯤꯗ ꯆꯪꯁꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯁꯤꯗꯁꯨ ꯊꯣꯛꯑꯒ ꯂꯩꯔꯦ to higher secondary examination 2022 likely to be declared on 6/6/2022 하이드나 시다 레이레 시다 사마이나 시 타바 मफम 사마이나 ꯆꯪꯁꯟꯕꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯪꯁꯟꯕ ꯌꯥꯗꯦ ꯍꯣꯔꯦꯟ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯂꯕ ꯃꯇꯨꯡꯗꯗꯤ ꯁꯤꯗ ꯆꯪꯁꯜꯂꯒ ꯑꯗꯣꯝꯒꯤ ꯔꯣꯜ ꯅꯝꯕꯔ ꯇꯥꯏꯞ ꯇꯧꯕ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯗ ꯔꯣꯜ ꯅꯝꯕꯔ ꯇꯥꯏꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯔꯆ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯐꯪꯈꯤꯕ ꯃꯥꯔꯛ ꯑꯃꯁꯨꯡ ꯌꯥꯎꯔꯛꯄ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯌꯥꯎꯔꯤ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟ ꯌꯥꯎꯔꯤ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯣꯏ ꯊꯣꯛꯂꯒꯅꯤ ꯑꯗꯨꯕꯨ ꯍꯦꯛ ꯍꯥꯏꯗꯣꯛꯄꯒꯗꯤ ꯁꯤꯗ ꯆꯪꯕꯁꯦ ꯄꯥꯛꯅ ꯌꯥꯗꯦ ꯑꯗꯨꯅ ꯍꯦꯛ ꯍꯥꯏꯗꯣꯛꯄꯒ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯒꯤ ꯂꯤꯁ ꯑꯃ ꯇꯣꯉꯥꯟꯅ ꯊꯣꯔꯛꯀꯅꯤ ꯃꯗꯨ ꯂꯤꯁꯇꯨ ꯈꯪꯅꯤꯡꯂꯒꯗꯤ ꯀꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠ ꯑꯁꯤꯗꯗꯤ ꯈꯔ ꯇꯞꯅ ꯍꯥꯏꯕꯗꯤ ꯄꯨꯡ ꯍꯣꯔꯦꯟ ꯊꯦꯡꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯨꯝꯕꯗ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄꯗꯤ ꯄꯨꯡ 2-3 ꯑꯗꯥꯏꯗ ꯑꯗꯨꯝ ꯍꯥꯏꯗꯣꯛꯀꯜꯂꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯅ ꯗ ꯍꯦꯛꯇ ꯐꯪꯗꯕꯅꯤ ꯁꯤꯗ ꯍꯦꯛꯇ ꯋꯦꯕꯁꯥꯏꯠꯁꯤꯗ ꯍꯦꯛꯇ ꯊꯥꯗꯣꯔꯛꯇꯕꯅꯤ ꯍꯥꯟꯅ ꯐꯣꯇꯣꯒꯨꯝꯕ ꯑꯗꯩ ꯀꯩꯅꯣꯒꯨꯝꯕ ꯍꯥꯟꯅ ꯋꯥꯆꯞꯀꯨꯝꯕꯗ ꯍꯥꯟꯅ ꯁꯤꯌꯔ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯈꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯀꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯆꯪꯉꯒꯁꯨ ꯑꯗꯨꯝ ꯅꯁꯥꯅ ꯌꯦꯡꯕꯗꯣ ꯌꯥꯔꯦ ꯊꯦꯡꯛ ꯌꯨ